Hello guys, our story mayam butaram nokchari. Ngase su mayam gi damakta kanaguma magi punsida sengba thokiba wari ma puduna laksari. Mahang na aikoigi channel sida wari je hapiro haidana thabirakpani. Aikoina wari je hapsaba matamda kanaguma amatagi mafumda sokadaba amadi kanaguma amatagi mafumda lana khanbagi wakalon hapsaba amtalejide wari si tarab matungda wari sidagi aikoina asumaran je khangdokpire hairaga asumba lambida chatminasi aranba lambi thadongminasi habje thamjage aduga ngasigi wari si mathangsida haujarage. Ya punna taminasi. ꯑꯩꯒꯤꯁꯨ ꯄꯨꯟꯁꯤꯗ ꯐꯨꯝꯗꯨꯅ ꯊꯝꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛ RR ꯁ꯭ꯇꯣꯔꯤꯒꯤ ꯈꯨꯠꯊꯥꯡꯗ ꯂꯤꯊꯣꯛꯆꯒꯦ꯫ ꯇꯥꯟꯖꯥꯁꯦ ꯄꯤꯕꯤꯕꯒꯤꯗꯃꯛꯇ RR ꯁ꯭ꯇꯣꯔꯤꯕꯨꯁꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯑꯋꯥꯕ ꯁꯤꯟꯅꯪꯗꯨꯅ ꯂꯥꯛꯏ꯫ ꯑꯩꯅ ꯈꯪꯂꯛꯄꯗ ꯏꯃꯥ ꯄꯣꯛꯄ ꯏꯄꯨꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯕꯕꯥ ꯏꯃꯥꯕꯨꯗꯤ ꯂꯩꯔꯤ꯫ ꯃꯇꯝꯗꯨꯗ ꯑꯩ ꯀ꯭ꯂꯥꯁ 12 ꯂꯣꯏꯕꯒ ꯑꯩ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯒꯤ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯈꯤꯗ꯭ꯔꯦ꯫ ꯊꯕꯛ ꯊꯤꯕ ꯑꯣꯏꯅ ꯑꯩ ꯏꯝꯐꯥꯜꯗ ꯂꯥꯛꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕ ꯑꯃꯅ ꯁꯤꯟꯕꯤꯕꯅꯤ꯫ ꯐꯥꯔꯃꯥꯁꯤꯒꯤ ꯁꯦꯜꯁꯃꯦꯟ ꯑꯣꯏꯅ ꯌꯥꯎꯅꯕ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯁꯦꯜꯁꯃꯦꯟ ꯑꯣꯏꯕꯗ ꯌꯥꯎꯕ ꯐꯪꯖꯔꯦ꯫ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯃꯥꯏꯁꯦ ꯈꯔ ꯁꯣꯜꯂꯦ꯫ ꯅꯨꯄꯤꯗ ꯋꯥꯔꯤ ꯁꯥꯕ ꯐꯥꯎꯕꯗ ꯑꯩ ꯍꯦꯛꯇ ꯉꯝꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯑꯩꯁꯦ ꯏꯁꯤꯡ ꯌꯥꯕ ꯆꯠꯄꯅꯦ꯫ ꯏꯁꯤꯡ ꯌꯥꯕ ꯍꯥꯏꯕꯗꯨꯗ ꯑꯩ ꯅꯨꯄꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯝꯒꯅꯤ꯫ ꯗꯨꯀꯥꯟ ꯌꯥꯎꯔꯤꯕꯁꯤꯡꯗꯣ ꯅꯨꯄꯥ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯑꯅꯧꯕ ꯑꯣꯏꯕꯗꯨꯗ ꯑꯩꯉꯣꯟꯗ ꯊꯥꯔꯛꯄꯅꯤ ꯁꯨꯝ ꯈꯪꯅꯕ ꯍꯥꯏꯗꯅ꯫ ꯃꯐꯝꯗꯨꯒꯤ ꯅꯨꯄꯤ ꯈꯔꯁꯨ ꯏꯁꯤꯡ ꯌꯥꯔꯝꯃꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯂꯛꯅꯔꯛꯏ꯫ ꯑꯩꯒꯤ ꯃꯑꯣꯡꯗꯨꯅꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯈꯔ ꯈꯥꯏꯖꯜꯂꯦ꯫ ꯍꯌꯦꯡ ꯎꯅꯁꯤꯅ ꯍꯦꯛꯇ ꯍꯥꯏꯖꯜꯂꯛꯄꯅꯤ꯫ ꯑꯩꯁꯨ ꯌꯥꯏ ꯁꯤꯅꯤ꯫ ꯐꯥꯒꯤ ꯏꯕꯥꯅꯤ ꯅꯣꯡꯉꯥꯜꯂꯒ ꯎꯅꯔꯦ꯫ ꯃꯐꯝꯗꯨꯗ ꯔꯦꯁꯇꯨꯔꯦꯟꯠꯁꯦ ꯌꯥꯝꯅ ꯍꯥꯡꯉꯤ꯫ ꯑꯩꯅ ꯌꯥꯎꯔꯤꯕ ꯐꯥꯔꯃꯥꯁꯤꯗꯨꯒꯁꯨ ꯌꯥꯝꯅ ꯂꯥꯞꯅꯗ꯭ꯔꯦ꯫ ꯏꯕꯥꯅꯤ ꯃꯐꯝ ꯑꯃꯗ ꯉꯥꯏꯅꯔꯦ꯫ ꯄꯨꯟꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯆꯪꯃꯤꯟꯅꯔꯦ꯫ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯅꯨꯄꯤꯒ ꯑꯃꯝꯕ ꯀꯥ ꯑꯃꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯕ꯫ ꯑꯩ ꯋꯥ ꯉꯥꯡꯕꯁꯨ ꯊꯣꯏꯅ ꯍꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯒ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯕ ꯍꯥꯏꯕꯗꯤ ꯔꯦꯁꯇꯨꯔꯦꯟꯠꯗ ꯑꯣꯏꯔꯝꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯁꯦ ꯃꯥꯅ ꯂꯣꯏꯅ ꯇꯥꯛꯄꯤꯔꯦ꯫ ꯑꯩꯁꯨ ꯁꯣꯜꯂꯝꯕ ꯃꯥꯏꯁꯦ ꯈꯔ ꯊꯥꯒꯠꯄ ꯍꯩ꯫ ꯅꯨꯃꯤꯠꯇꯨꯝ ꯍꯧꯈ꯭ꯔꯦ꯫ ꯏꯕꯥꯅꯤ ꯃꯔꯛꯇ ꯎꯅꯩ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯗ ꯍꯣꯇꯦꯜ ꯐꯝ꯫ ꯃꯥꯁꯨ ꯑꯗꯨꯝ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯏ꯫ ꯑꯩ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕ ꯍꯧꯔꯦ꯫ ꯃꯥꯅꯁꯨ ꯑꯩꯁꯦ ꯅꯨꯡꯁꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯂꯣꯏꯅ ꯈꯪꯏ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯦ꯫ ꯊꯥ 5ꯃꯨꯛ ꯂꯩꯔꯒ ꯃꯥꯁꯦ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯃꯥꯟꯅꯕꯤ ꯅꯉꯣꯟꯗ ꯄꯥꯎ ꯇꯝꯂꯛꯄꯅꯦ꯫ ꯅꯨꯄꯥꯗꯨꯁꯨ ꯊꯕꯛ ꯑꯃ ꯇꯧ ꯍꯥꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯦ ꯃꯇꯝꯁꯤꯗ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯏꯕꯥꯅꯤ ꯂꯩꯅꯈꯤꯕ ꯃꯔꯤꯗꯣ ꯑꯩꯅꯗꯤ ꯌꯥꯝ ꯂꯨꯝꯅ ꯂꯧꯈꯤꯕꯅꯤ꯫ ꯑꯩ ꯁꯣꯏꯗꯅ ꯃꯥꯕꯨ ꯂꯧꯔꯒꯦ ꯍꯥꯏꯗꯅ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯊꯕꯛ ꯇꯧꯕ ꯅꯨꯄꯥꯗꯨꯗ ꯃꯁꯥꯒꯤ ꯏꯖꯠ ꯀꯔꯤꯁꯨ ꯈꯟꯗꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯩ ꯌꯥꯝꯅ ꯋꯥꯔꯧꯈꯤ꯫ ꯀꯞꯁꯨ ꯀꯞꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯁꯦ ꯐꯥꯔꯃꯥꯁꯤ ꯌꯥꯎꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯗꯨꯃꯛꯇꯗ ꯅꯔꯁ ꯇꯝꯕ ꯂꯥꯛꯈꯤꯕ ꯑꯃꯃꯨꯛ ꯈꯪꯅꯈꯤ꯫ ꯏꯕꯥꯅꯤꯁꯦ ꯂꯚ ꯑꯦꯠ ꯐꯥꯔꯁꯠ ꯁꯥꯏꯠ ꯍꯥꯏꯕꯗꯨꯅꯤ꯫ ꯌꯥꯝꯅꯁꯨ ꯆꯝꯃꯤ꯫ ꯁꯛ ꯌꯥꯝꯅ ꯐꯖꯕꯗꯤ ꯅꯠꯇꯦ꯫ ꯃꯤꯁꯨ ꯄꯪꯆꯥꯎ ꯆꯥꯎꯗꯦ꯫ ꯑꯩꯒ ꯃꯥꯒꯁꯦ ꯐꯖꯅ ꯅꯨꯡꯁꯤꯅꯔꯦ꯫ ꯃꯥꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕ ꯑꯩ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯃꯐꯝꯗꯨꯗ ꯊꯤꯜꯂꯝꯃꯤ꯫ ꯃꯥꯅ ꯑꯩ ꯎꯅꯤꯡꯉꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯂꯩꯐꯝ ꯈꯪꯗꯦ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯎꯅꯕ ꯆꯪꯂꯒ ꯎꯅꯩ꯫ ꯋꯥꯔꯤꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯗꯨꯝ ꯁꯥꯟꯅꯩ꯫ ꯍꯥꯏꯕꯗꯤ ꯑꯅꯥꯕꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯁꯦ ꯑꯅꯥꯕ ꯍꯪꯖꯤꯟꯅꯔꯒ ꯂꯥꯛꯄꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯩꯅ ꯃꯅꯥꯛꯇ ꯂꯦꯞꯁꯤꯜꯂꯒ ꯁꯥꯟꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯉꯥꯏꯍꯥꯛ ꯎꯅꯗꯕꯗ ꯌꯥꯝꯅ ꯋꯥꯅꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯥꯁꯦ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯒꯤꯗꯃꯛꯇ ꯒꯨꯟꯇꯨꯔꯗ ꯆꯠꯂꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯦ꯫ ꯆꯠꯂꯝꯗꯥꯏꯗ ꯑꯃꯨꯛꯇꯪ ꯎꯅꯁꯦ ꯍꯥꯏꯗꯅ ꯏꯕꯥꯅꯤꯁꯤ ꯎꯅꯔꯦ꯫ ꯃꯇꯝꯁꯤꯗ ꯏꯕꯥꯅꯤ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯅꯈꯤ꯫ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯑꯩꯁꯨ ꯃꯔꯛꯇ ꯐꯣꯟ ꯇꯧꯏ꯫ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯇꯣꯏꯅ ꯐꯣꯟ ꯇꯧꯔꯛꯇꯦ ꯍꯥꯏꯗꯅ ꯁꯥꯎꯏ꯫ ꯃꯇꯝꯗꯨꯗ ꯂꯦꯟꯂꯥꯏꯟꯗꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯦ꯫ ꯍꯥꯏꯕꯗꯤ ꯐꯣꯟꯁꯨ ꯐꯖꯅ ꯄꯥꯏꯅꯗ꯭ꯔꯤꯕ ꯃꯇꯝ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯣꯕꯥꯏꯜ ꯐꯣꯟꯁꯦ꯫ ꯑꯩꯁꯨ ꯄꯩꯁా ꯄꯥꯏꯗꯕꯅꯤꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗꯦ꯫ ꯇꯣꯏꯅ ꯐꯣꯟ ꯇꯧꯕꯁꯨ ꯉꯝꯈꯤꯗꯦ꯫ ꯃꯥꯅꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯝꯒꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯁꯦ ꯌꯦꯡꯕꯗ ꯑꯗꯨꯝ ꯄꯩꯁꯥ ꯄꯥꯏꯕ ꯑꯗꯨꯝ ꯃꯥꯟꯕꯖꯥꯠꯅꯤ꯫ ꯃꯥꯅ ꯒꯨꯟꯇꯨꯔꯗ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯁꯦ ꯅꯨꯄꯤ ꯑꯃ ꯗꯤꯜꯂꯦ꯫ ꯌꯥꯝ ꯅꯨꯡꯁꯤꯔꯨꯕꯗꯤ ꯅꯠꯇꯦ꯫ ꯃꯥꯁꯨ ꯃꯈꯣꯏꯒꯤ ꯃꯤ ꯅꯥꯕꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯗꯒꯤ ꯈꯪꯅꯈꯤꯕꯅꯤ꯫ ꯏꯕꯥꯅꯤ ꯐꯥꯔꯁ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯎꯅꯔꯦ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯨ ꯃꯈꯣꯏꯒꯤ ꯃꯤꯗꯣ ꯅꯥꯕ ꯐꯔꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯈꯔ ꯂꯩꯔꯒ ꯃꯥꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ꯫ ꯑꯩꯅꯗꯤ ꯃꯥꯁꯦ ꯀꯌꯥꯁꯨ ꯄꯥꯝꯗꯦ꯫ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯗꯦ꯫ ꯑꯗꯨꯅ ꯑꯩ ꯃꯥ ꯂꯥꯛꯄꯗ ꯂꯣꯠꯂꯦꯕ꯫ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯂꯣꯟꯅ ꯌꯦꯡꯂꯝꯕ ꯌꯥꯎꯔꯝꯃꯦ꯫ ꯑꯅꯤꯁꯨꯕꯒꯤ ꯎꯅꯕꯁꯤꯗꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯤꯅꯣꯝꯗ ꯇꯧꯈꯤꯗꯣꯏꯁꯦ꯫ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯒꯗꯣꯏꯁꯦ꯫ ꯏꯕꯥꯅꯤ ꯈꯔ ꯂꯩꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯃꯨꯛ ꯎꯅꯔꯦ꯫ ꯎꯅꯕ ꯂꯣꯏꯔꯒ ꯃꯥꯁꯦ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯝꯂꯤ ꯇꯧꯔꯛꯄꯁꯤꯗ ꯃꯥꯁꯦ ꯂꯥꯛꯑꯝꯃꯦ꯫ ꯑꯩꯉꯣꯟꯗ ꯀꯧꯊꯣꯔꯛꯑꯦ꯫ ꯑꯗꯨꯒ ꯒꯥꯔꯤ ꯐꯪꯗ꯭ꯔꯦꯅ ꯍꯥꯏꯔꯛꯑꯦ꯫ ꯏꯕꯥꯅꯤ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯩꯅ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯌꯨꯝ ꯄꯥꯟꯕꯁꯨ ꯉꯝꯈꯤꯔꯣꯏ꯫
ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯀꯟꯗꯤꯁꯟꯁꯨ ꯌꯥꯝꯅ ꯐꯠꯇꯦꯅ ꯍꯥꯏ ꯑꯗꯒꯤ ꯃꯥꯁꯦ ꯃꯈꯣꯏꯒ ꯈꯪꯅꯕ ꯃꯧ ꯑꯃꯃꯨꯛ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯩꯁꯦ ꯃꯊꯥ ꯁꯥꯔꯦ ꯉꯥꯡꯅꯕ ꯌꯥꯕ ꯉꯥꯡꯅꯔꯦ ꯑꯗꯨꯗꯒꯤꯗꯤ ꯐꯔꯦ ꯈꯨꯔꯁꯤꯗ ꯑꯩꯒꯤ ꯏꯗꯣꯝꯆꯥ ꯑꯃ ꯂꯩ ꯃꯈꯣꯏ ꯌꯧꯕꯗꯪꯗꯤ ꯊꯤꯟꯕꯤꯔꯣꯗꯅ ꯍꯥꯏ ꯐꯔꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯊꯤꯟꯕꯤꯔꯦ ꯑꯗꯨꯒꯗꯤ ꯃꯗꯣꯝꯆꯥ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯕꯒ ꯑꯩꯁꯦ ꯆꯠꯂꯒꯦ ꯍꯥꯏꯅ ꯀꯨꯝꯊꯔꯛꯄꯒ ꯃꯗꯣꯝꯆꯥꯗꯨꯅ ꯑꯩ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯅꯪꯅ ꯏꯆꯥꯅꯨꯄꯤꯁꯦ ꯃꯁꯥ ꯁꯣꯛꯄꯤꯔꯒ ꯅꯪꯅ ꯀꯃꯥꯏꯅ ꯆꯠꯈꯤꯗꯣꯏꯅꯣ ꯁꯤꯅꯤ ꯑꯩ ꯐꯖꯅ ꯍꯥꯏꯖꯔꯦ ꯑꯩ ꯃꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯇꯧꯈꯤꯕ ꯂꯩꯇꯦ ꯆꯨꯝꯅ ꯈꯪꯅꯕꯕꯨꯗꯤ ꯈꯪꯅꯩ ꯑꯩ ꯌꯨꯝ ꯄꯥꯟꯕ ꯉꯝꯈꯤꯔꯣꯏ ꯑꯩ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯤꯅ ꯍꯥꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯅꯤꯁꯨ ꯆꯪꯁꯤꯜꯂꯛꯑꯦ ꯑꯩꯒ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯥꯁꯤꯗꯒꯤ ꯍꯤꯗꯥꯛ ꯂꯩꯕ ꯂꯥꯛꯄꯤ ꯏꯅꯦ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯃꯥꯅ ꯑꯩ ꯑꯣꯏꯔꯝꯕꯗꯨꯗ ꯅꯪ ꯉꯁꯤꯗꯤ ꯆꯠꯈ꯭ꯔꯣ ꯊꯦꯡꯉꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯔꯒꯁꯨ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯁꯤ ꯑꯉꯥꯡꯁꯦ ꯑꯩ ꯃꯁꯛ ꯈꯪꯉꯤ ꯍꯥꯏꯗꯅ ꯎꯆꯦꯟ ꯍꯥꯆꯤꯟ ꯇꯧꯗꯅ ꯑꯩꯁꯦ ꯊꯥꯗꯣꯛꯄꯤꯔꯛꯑꯦ ꯍꯣꯏ ꯑꯩꯒ ꯃꯥꯒ ꯑꯆꯦꯠꯄ ꯃꯔꯤ ꯂꯩꯅꯗ꯭ꯔꯕꯁꯨ ꯑꯩ ꯃꯥꯕꯨ ꯊꯦꯡꯀꯣꯠꯄꯗꯤ ꯈꯔ ꯇꯧꯈꯤ ꯑꯩ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯗꯣꯛꯆꯒꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯗ ꯑꯩꯒ ꯈꯪꯅꯕ ꯏꯗꯣꯝꯆꯥꯗꯣ ꯑꯩꯅ ꯌꯥꯎꯔꯤꯕ ꯐꯥꯔꯃꯥꯁꯤꯗꯨꯗ ꯂꯥꯛꯂꯒ ꯅꯪ ꯅꯨꯄꯤꯁꯦ ꯂꯧꯒꯦ ꯈꯟꯕ꯭ꯔꯥ ꯂꯧꯅꯤꯡꯗ꯭ꯔꯒꯗꯤ ꯅꯪ ꯉꯁꯤ ꯑꯍꯤꯡꯁꯤꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯅ ꯍꯥꯏ ꯑꯩꯒ ꯐꯥꯔꯃꯥꯁꯤ ꯌꯥꯎꯃꯤꯟꯅꯕ ꯑꯍꯜꯁꯤꯡꯗꯨꯅꯁꯨ ꯑꯩꯕꯨ ꯆꯩ ꯎꯄꯥꯏꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩ ꯐꯥꯔꯃꯥꯁꯤ ꯌꯥꯎꯃꯤꯟꯅꯕ ꯏꯌꯥꯝꯕ ꯑꯃꯒꯤ ꯌꯨꯝꯗ ꯂꯥꯛꯑꯦ ꯅꯣꯡꯉꯥꯜꯂꯒ ꯑꯩꯁꯦ ꯉꯟꯅ ꯌꯨꯝꯗ ꯆꯠꯂꯦ ꯑꯩꯅ ꯌꯨꯝꯗ ꯉꯟꯅ ꯂꯥꯛꯄꯗꯨꯗ ꯏꯃꯥꯅ ꯏꯕꯨꯡꯉꯣ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯕ꯭ꯔꯣ ꯌꯥꯝ ꯉꯟꯅ ꯂꯥꯛꯂꯤꯁꯤꯕꯨ ꯑꯣꯗꯅ ꯍꯪ ꯑꯩꯅ ꯐꯥꯒꯤ ꯑꯣꯏꯅ ꯅꯨꯄꯤ ꯑꯃꯅ ꯇꯥꯟꯅꯔꯛꯑꯦꯅ ꯈꯨꯝ ꯌꯨꯝ ꯌꯧꯔꯕꯅꯤꯅ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯈꯔ ꯅꯦ ꯇꯥꯔꯦ ꯑꯗꯨꯒꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯑꯩꯒꯤ ꯀꯀꯥ ꯑꯃꯅ ꯏꯕꯨꯡꯉꯣ ꯅꯪ ꯊꯤꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯍꯧ ꯍꯦꯅ ꯇꯝꯂꯛꯄꯗ ꯑꯩꯁꯦ ꯃꯤꯍꯨꯜꯁꯦ ꯑꯔꯣꯏꯕꯤꯗ ꯆꯣꯡꯉꯛꯏ ꯑꯁ ꯂꯥꯛꯑꯝꯗꯅꯥꯅ ꯈꯜꯂꯤ ꯑꯩꯅ ꯌꯨꯝꯗ ꯆꯪꯕ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯦ ꯑꯩ ꯂꯩꯇꯦ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯑꯩꯁꯦ ꯑꯩꯒꯤ ꯀꯀꯥꯒꯤ ꯌꯨꯝꯗ ꯂꯣꯠꯂꯦ ꯏꯃꯥ ꯍꯣꯏ ꯏꯗꯣꯝꯆꯥ ꯍꯣꯏꯅꯁꯨ ꯃꯥ ꯂꯥꯛꯇꯦ ꯍꯥꯏꯔꯕꯖꯥꯠꯅꯤ ꯑꯗꯨꯗꯁꯨ ꯃꯥꯅ ꯐꯥꯔꯃꯥꯁꯤꯗ ꯍꯪꯕ ꯃꯇꯝꯗ ꯃꯥ ꯃꯌꯨꯝ ꯆꯠꯈ꯭ꯔꯦꯗꯅ ꯍꯥꯏꯔꯛꯑꯦꯅ ꯍꯥꯏ ꯑꯩ ꯃꯥ ꯎꯅꯗ꯭ꯔꯒꯗꯤ ꯁꯨꯡꯆꯠ ꯆꯠꯂꯣꯏꯅ ꯍꯥꯏꯔꯒ ꯂꯩꯔꯦꯅ ꯍꯥꯏ ꯑꯩ ꯊꯣꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯩꯁꯦ ꯊꯣꯛꯂꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯃꯌꯥꯝ ꯆꯪꯗꯅ ꯍꯥꯏꯔꯦ ꯏꯕꯦꯝꯃ ꯏꯃꯨꯡꯁꯦ ꯈꯔ ꯋꯥꯏ ꯅꯪ ꯈꯔꯗꯤ ꯉꯥꯏꯔꯣ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯒꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯗ꯭ꯔꯦ ꯑꯩ ꯍꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯩꯁꯤꯟꯈ꯭ꯔꯦ ꯃꯌꯥꯝꯅꯁꯨ ꯅꯪꯅ ꯅꯨꯄꯤꯁꯤꯗ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯗꯅꯕꯨ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯉꯥꯡꯁꯤꯜꯂꯛꯄ ꯌꯥꯎꯔꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯃꯥ ꯑꯗꯨꯝ ꯂꯧꯕ ꯇꯥꯔꯦ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯖꯔꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯖꯕ ꯂꯩ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯌꯥꯎꯕ ꯐꯣꯇꯣꯗꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯦ ꯑꯩ ꯁꯥꯎꯕꯁꯨ ꯌꯥꯝꯅ ꯁꯥꯎꯏ ꯅꯨꯃꯤꯗꯥꯡꯗꯣ ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯂꯣꯟꯅ ꯀꯞꯈꯤ ꯑꯩꯒꯤ ꯄꯥꯎꯁꯦ ꯇꯥꯔꯒ ꯃꯥꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯅꯤ ꯍꯥꯏꯗꯅ ꯑꯩ ꯌꯥꯝꯅ ꯋꯥꯈꯤ ꯅꯣꯡꯉꯥꯜꯂꯒ ꯑꯍꯜꯁꯤꯡ ꯄꯥꯎ ꯍꯥꯏꯕ ꯆꯠꯈ꯭ꯔꯦ ꯌꯥꯝ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯂꯨꯍꯣꯡꯉꯦ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯑꯩꯒ ꯅꯨꯡꯁꯤꯅꯔꯝꯕ ꯅꯔꯁ ꯇꯝꯕ ꯆꯠꯈꯤꯕꯗꯣ ꯊꯣꯛꯂꯛꯑꯦ ꯑꯩꯒꯤ ꯄꯥꯎꯁꯦ ꯃꯥꯅꯁꯨ ꯈꯪꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯅ ꯌꯥꯎꯔꯝꯕ ꯐꯥꯔꯃꯥꯁꯤꯗꯨꯒꯤ ꯏꯌꯥꯝꯕ ꯑꯃꯅ ꯄꯥꯎ ꯄꯤꯔꯤ ꯑꯩꯁꯨ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯐꯥꯎꯕꯗꯤ ꯌꯨꯝꯗ ꯂꯩꯇꯕ ꯌꯥꯗꯕꯗꯒꯤ ꯂꯩꯔꯒ ꯑꯩꯅ ꯌꯥꯎꯔꯝꯕ ꯐꯥꯔꯃꯥꯁꯤꯗꯨꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯩꯅ ꯑꯅꯥꯕ ꯑꯃꯒꯤ ꯍꯤꯗꯥꯛ ꯄꯤꯕ ꯆꯠꯄ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯃꯥ ꯅꯪꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯦ ꯃꯁꯥꯗꯨ ꯌꯥꯝꯅ ꯁꯣꯛꯂꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯃꯇꯧꯁꯦ ꯍꯥꯏꯗꯅ ꯇꯝꯂꯤ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯈꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯂꯤꯔꯤ ꯃꯥꯅꯁꯨ ꯅꯪꯕꯨ ꯑꯃꯨꯛꯇ ꯎꯅꯅꯤꯡꯉꯤ ꯍꯥꯏꯗꯅ ꯇꯝꯂꯦ ꯑꯩꯁꯨ ꯏꯀꯥꯏꯕ ꯑꯃꯗꯤ ꯐꯥꯎꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯈꯤ ꯅꯣꯡꯃ ꯏꯕꯥꯅꯤ ꯎꯅꯔꯦ ꯃꯥ ꯌꯥꯝꯅ ꯍꯩꯅꯗꯅ ꯎꯅꯩ ꯌꯥꯝꯅꯁꯨ ꯀꯞꯈꯤ ꯑꯩꯁꯨ ꯀꯞꯄꯤ ꯑꯩ ꯅꯪꯕु ꯅꯨꯡꯁꯤꯈꯤꯗꯕꯗꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯊꯝꯂꯝꯗ꯭ꯔꯦ ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯖꯔꯦ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯗꯗꯥ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯎꯔꯕꯁꯨ ꯑꯩ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯤꯅꯝꯂꯝꯂꯒ ꯌꯨꯝ ꯄꯥꯟꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯇꯁꯦꯡꯅ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯂꯧꯔꯁꯤꯔ ꯐꯥꯎꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯀꯟꯗꯤꯁꯟ ꯑꯃꯁꯨꯡ ꯌꯨꯝꯗꯨꯗ ꯇꯥꯒꯗꯕ ꯗꯁꯥꯗꯣ ꯑꯩ ꯄꯥꯝꯗꯦ ꯑꯩꯅ ꯌꯨꯝ ꯆꯠꯄꯁꯦ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯏ ꯑꯩꯁꯨ ꯆꯍꯤ ꯈꯔ ꯂꯩꯔꯒ ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪ ꯑꯩ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯂꯒꯦꯅ ꯆꯞ ꯆꯥꯅ ꯈꯜꯂꯤ ꯏꯕꯥꯅꯤ ꯎꯅꯁꯦ ꯍꯥꯏꯔꯛꯄꯗ ꯑꯩ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯕ ꯍꯧꯔꯦ ꯑꯩꯒꯤ ꯃꯑꯣꯡꯁꯦ ꯃꯥꯅ ꯈꯪꯂꯛꯄꯗꯒꯤꯗꯤ ꯏꯕꯥꯅꯤ ꯈꯠꯅꯕ ꯁꯥꯎꯅꯕꯁꯤ ꯌꯥꯎꯔꯦ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯃꯥꯒꯤ ꯐꯤꯔꯦꯞ ꯑꯣꯏꯈ꯭ꯔꯦ ꯑꯩꯁꯨ ꯂꯣꯟꯅ ꯏꯃꯥꯗ ꯋꯥꯔꯤꯁꯤ ꯇꯝ ꯏꯃꯥꯅꯁꯨ ꯕꯕꯥꯗ ꯍꯧꯗꯣꯛꯂꯕꯖꯥꯠꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯟꯅꯔꯦ ꯃꯗꯨꯗ ꯕꯕꯥꯅ ꯑꯩꯒ ꯑꯃꯨꯛꯇꯪ ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯕꯗꯒꯤꯗꯤ ꯕꯕꯥꯒ ꯑꯩꯒꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯃꯤꯟꯅꯔꯦ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯏꯝꯐꯥꯜ ꯍꯣꯁꯄꯤꯇꯥꯜꯗ ꯊꯕꯛ ꯆꯠꯄ ꯊꯣꯛꯂꯛꯄꯒ ꯇꯟꯖꯥ ꯆꯥꯟꯅꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯥꯛꯃꯤꯟꯅꯔꯦ ꯕꯕꯥꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯕꯗ ꯃꯥꯅ ꯗꯗꯥꯒ ꯑꯗꯨꯝ ꯁꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯇꯥꯈꯤꯗ꯭ꯔꯦ ꯃꯥꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏꯁꯨ ꯍꯜꯂꯦ ꯋꯥꯔꯤꯁꯦ ꯃꯦꯟ ꯇꯥꯗꯕꯁꯤꯗ ꯑꯩꯁꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯃꯥꯁꯨ ꯐꯣꯟ ꯑꯗꯨꯝ ꯇꯧꯔꯦ ꯑꯩꯁꯨ
मरक मरक्ता पाउ फाउनाई माना अꯩꯉꯣꯟꯗ लापथोकपगी वखल लैतबा अदुगा अइसु माबु नुसिरोबनिना इबानीसा कायनाबा ngamdre नोंमा इबानी याम कन्ना साउनाबा म यावखि अदुगदी मादी अखोय युमदे हेक्ता सट लैरमबा जानी इमाना अꯩꯉꯣꯟꯗ कॉल तौरागा इबुंगो नुपीदो लाए नंग लाक्तबा यादे हायरकपदगिदी अइसा कोकचाउगी कार इसासे तौबम खंग खंग करिनो इन तौदोइसिबु नुमिदांग वारमदो अगी युमदा लाए मथा सामंदन अई वेंडर चंगनागा युसु थकचल अइना चंगखिबदा अखोयगी लैकायगी नुपी खरागा वारी सानरम अई निसादुगा साउनिंगबदुगा चंगसेलगा मागी खजाइदुदा थाजल मदुदगी बाबाना थोकलकपगा अꯩꯉꯣꯟꯗ फुगे तौ करिगी नंग अदुमायना तौबन नंग अदुमायना हेक्ता तौबा याब्रा हायदा अदुमायना तौदना बाबानासु अꯩꯉꯣꯟꯗ ngang नोंगानबगी पाउ हायदोकपसे चटपा किनरे मरक्सिदा कोर्ट मैरिज तौबगी खनरे अैगी नुपी अहलसिसु नुंगाइत्रे कप्पे अꯩꯉꯣꯟꯗ कोर्ट मैरिज ति तौबीगनु हायदा खामे उचिना चिन्ना पाउदी हाइदोकलोरे अहलसिंगदु याम हराउना लाए अखोयना खलिदुगा यामना लाइबा मचा ताबा इमुंगनी हायदना तब इबानी नुमिनिनी सुबा नुमिता कैना कले अई मदुदगी फार्मेसी यावसु चत्रे लैकायदा अफंग अफंगबा थबक सुरे लोक अमदा कै एनी कैम कुइना पुनमिनागनी इमुंगी लंजाउसु सुमसुम हौरे था मंगा तारामुकी मतुंगदा अैगी नुपी अतोंबिसा वखल ओनबा हौरे अैगी युमगी फिबमदुगा माना खलंबदुगासु खरा तायोनरबजाने मा मयुमदा फोन तोयना तौबा हौरे अदुगा अैगसु साउनबा नतना इमा बाबा होयगा खरा हाइबदी ngangnai हाइबगी मा मयुम चखरे अै माबु कौबा चलुई अदुबु मखोयगी बाबाना अैबु फजना कौसेलगा ngangi युम पानबसे सनपो नते पैसा क्याम पाइदना नंगना नुपी अनि लोलिनो अै ताबा ngamdre अदुमायना हारकपदुदा अैदि नुमितो मखोयदा लेरेसे हारबसु लेरगे हाबबो फावबदा खल्लगा चटखिबनि मरमदी अै इमाबु यामना नुक्सी अदुना अदुबु मा वा अमा फावबदा nganglakte अै थोगले अै चलगे हारमलगा अै कप कपतुना थोगले नुमितुदगी अै मा कायनाबा हायबदु ओइख्रे खरा लेरगा मागे ओन पोतसिंगसु पीख्रे मासु अतोपन पामदा मयम पानख्रे अंगांगसु अनि यावख्रे हायदना ताई मागे पुनसिदा अना आयक यावदना नुंगायना पानबा ओयु हायदना इसोरदा थौनिजरी वरिसि मतांगसिदा लसिनजर मसिनि ngasiगी वरि हाबा तारगदी अदो अखोयगी चैनलगी साइटगी खरा अदुम थमजगे अखोयना अखोयगी चैनलगी साइटगी थमजबसिगी मरमदी हायबदी हौगलकलिबा लैसा पाखंग अंगांग ओइरबसिंग वखल ताद्रिबसिंगसिदा खरा खरादा ओइरबसु वखल तहनबा ngamgadra हायदना अखोयना थमजबनी नुंसीबदा कैसु कायदी अदुबु फरे अहानबगी नर्स नुपीदो नुंसीरे अदुद दुम लेपिरंबा तारगदी असिगुमबा थौदोकसे थोअमु हायदना अै खंजै नुंसु नुंसीरे थाजनबसु थमनरे अचटपा मरी थमनरे अदुइबा तारगदी मागिदमक्ता लेपिबदा कैसु कायदब्रा हायदना अै खल अदुगी महुत्ता हौजिके हारिबा नर्स नुपीसिना अतोपा मपालमदा मागी तमगदबा मखा तमगदबा चटख्रिङैदा सोमदा अनौब नुपी अमदा अमुक खायरंबा नुपी अमा अमुक नुसिनरंबा नुपी अमदा येंगंबा हायबसे मसिसिदी अै लाल हायदना खंजै वरौबिबसु यादि लालुबदुनने अैगी इसा इसादा चाइथिंग फंगलिबसे अदुना अैना ममांगदसु दुम हायजबदुनी अै हायरिबा अैसा इसासे कनागुंबा मिये अमतदा लालुदबा तारगदी अै अवाफमदा अमता तारोय अैना तौरुबा अैना लालुबदो अदुदुना मरम ओइरगा अैंगोंदा अवाबा ताबने हायदना थमजबे सिसिना अहानबगी ओइबा अैगी मोटनी अनिसुबदा अैना मु हायजगदोसिना फरे थोखिबने लाइबाक्ता तमलंबनेना खंदोस लौना लेनादना लैरे अनिसु लोलगा लेमिनरे लेमिनरबनिना अमुक लेमिनबददा कैसु कायदिदना अै खल्लेबो कंडीशनदुना यादबदगी लेमिनदबा यादबनिना हायबा तारे लेमिनरे दोंगदना कोदना अदो अमुक ngसाइगी नुपीसिना अमुक थादोगा चटखरिसे सिसु अदुम लेमिनरंबदा कैसु कायदिना खल्लेको थादोगा चतौ सरुक हायबदि लाइबाक्ता तमलंबनेना खल्लबा अदो सुमायना थादोगा चटखिदौबा तारगदी ngसाइगी लुहोंद्रिङैदा हायबदि अतोंबी ओइना लामद्रगसु कायदि अतो हायबदि अतोंबी ओइना लामद्रगसु याय हायबनि अदुगा थादोगा चटख्रिबसिगी मरमना इमुंग मनुंग लाइतबना मरम ओइरगा अदगी पुन्ना लाइमिनाबा यादबना मरम ओइरगा अदो स्वाय मतांगसिदा मु अैना हायजदोइसे इमुंगी अवाबदो उरगा थादोगा चटख्रिनि लोइनना ngसाइगी लाइमिनाबा यादबदुना मरम ओइरगा अदुदुना नुक्सिबा हायबा नुक्सिबसा सिनगा यादे हायजे स्वाय मतांगसिदा अदुम मयाम खंगमिनसे इसा इसासे मतिक चाद्रिबा इसासे करिसु नतब ऐसे करिमता लैत्रिबा अै हारिबा ऐसिना तौरोइदबा
wang malalaga tawroidaba thabak wang malalaga tawruba taragadi adudaiduda awabadu dum nang tabani isasina matik charamagadi amuk swaisida haijadoisi paisa hena haidok thedokna pairamba taragadi asagi hariba nupidusu yam nungaina muk leramba su yai akonbagi thadoga chatkiba nupidusu lairabana maram oiragani adudunna nuksiba haba nuksiba sidadi kari chang hojik matamdadi paisa paiba changi ina khunba changi haibadi aina haijaningbadi isase matik chaba changi haibadi ko hojik matamgi oiriba phibam sidani aina haijarise adubu aikoina nakan amaromda muk yenguba taragadi fana lairaragasu chara matang chaminaragasu nongmada chara makhaktang oiragasu chaminaragasu haibadare yam nungaina leiba dum yai adudi nuksibada lei adugi nuksibadudi aikhoisu pamje leita leitana mittaiga pi tara tara kaminarga chaminabado ado pamjaiba nuksidro yamna dumbado adumaina tawbasu dum yai adubu hojiki matamdadi adumbadi kayadi oiraroi nungsinaba matamda nupado kari thabak tawi nupi kari thabak tawi loina hangnare nupadugi nupidag aduduna hojiki matamdadi aina haijaningise isa isa se hana matik sabiyu haibaduni haijaningise matik sare haidana matik sab obe ai chadraga suye aina haijaningbadi atopa aiga nupi ama khangnare ado adui bataragadi atopa nupi ama da mung lamchin bi ruranoba aduduna heng adum awabadi dum thengna gani aduduna yengalagliba aikhoigi angang sing haibadare wakal tadri nungsibadi phawa mase nungsibadi masakchi khangba aina nungsijaribu nupa nupidudi nungsibadi masak khangba aduga nungsinaba haita kaigino wakaldo kanthaba ngamba matamdo watibagi aduduna ulapki oibani aina thamjariba wasi masini ngasigi wari haba taragadi aduguna sigumnaba wari se tasanbiu akoina sigumnaba wari se akhoi channel se hapsaba matamda kanagumba amatagi mahumda sokadaba amadi kanagumba amatagi mahumda lana khanbagi wakalon hapsaba amta lejade soki melan ki biaraga sum yamna ngakpi gani wari se tarab matungda apabado loksanbiu aduga phatabadudi hundokpi ko ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯂꯣꯏꯅ ꯇꯥꯟꯅꯔꯕ ꯉꯥꯛꯇꯅꯤ ꯑꯐꯕ ꯀꯔꯤꯅꯣ ꯈꯪꯅꯔꯕꯅꯤ ꯐꯠꯇꯕ ꯀꯔꯤꯅꯣ ꯈꯪꯅꯔꯕꯅꯤ ꯏꯃꯤꯠꯅ ꯎꯔꯕꯅꯤ ꯅꯥꯀꯣꯡꯅ ꯂꯣꯏꯅ ꯇꯥꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯗꯨꯅ ꯐꯠꯇꯕꯗꯨꯗ ꯁꯨꯝ ꯆꯪꯁꯜꯂꯨꯔꯒ ꯅꯨꯡꯉꯪꯗꯤ ꯅꯨꯡꯉꯥꯏꯕꯅꯦꯕ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯪꯕꯗ ꯑꯗꯨꯒ ꯑꯐꯕ ꯂꯝꯕꯤ ꯆꯠꯄꯁꯤꯗꯤ ꯋꯥꯕꯅꯦꯕ ꯑꯋꯥꯕꯗꯨ ꯇꯥꯅꯤꯡꯕꯁꯤꯅꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯑꯗꯨ ꯇꯥꯗꯅꯕꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯡꯁꯤꯁꯨ ꯇꯥꯕꯤꯔꯒ ꯑꯆꯨꯝ ꯑꯔꯥꯟꯗꯨ ꯈꯪꯗꯣꯛꯄꯤꯔ ꯆꯨꯝꯊꯣꯛꯄꯤꯌꯨ ꯈꯨꯗꯤꯡꯃꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯄꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯁꯤꯒꯨꯝꯂꯕ ꯑꯁꯪ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯍꯥꯞꯄꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩ ꯅꯝꯕꯔ ꯑꯃꯈꯛꯇꯪ ꯍꯥꯏꯖꯔꯝꯒꯦ ꯃꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ WhatsAppꯇ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯅꯝꯕꯔ ꯑꯗꯨꯗꯤ 9774505165 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ WhatsAppꯇ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯗꯣꯝ ꯑꯗꯣꯝꯅ ꯍꯥꯞꯅꯤꯡꯂꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯐꯣꯟꯒꯤ ꯅꯣꯠꯁꯇ ꯏꯊꯣꯛꯄꯤꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ WhatsApp ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯄꯤ ꯄꯦꯁ ꯇꯧꯁꯤꯟꯗꯨꯅ ꯊꯥꯖꯤꯟꯕꯤꯔꯛꯎ ꯑꯩꯈꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯋꯥꯔꯤꯁꯤꯡꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯍꯥꯞꯄ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯌꯥꯏꯐꯔꯦ